ताबिरिबा मदि मिटेंग ताबिरिबा सिंबो अहानबा मक्तदा इकाई खुमनजबगा लोइनना तारामना ओक्सरी ngasi amuk pumnamaki damakta pujarakliba yamna nungairagdaba film asi Deva hairiba film aduni Deva hairiba film asi Shahid Kapoor ki handak chahi ki khwaidagi nauriba film amani film asi 2025 ki January 31st ta release tawkiba trailer amasung action the base toba film amani film asi rating sing adudi IMDb da 10 gi manungda 8.2 fangi amasung Google user singna 91% like tawriba adugumlaba rating yamna wangba film amoiri film asigi director Roshan Andrews na oiri aduga producer na Siddharth Roy Kapoor na oiri film asida maruwaina saktam langliba sing adudi Shahid Kapoor Pooja Hegde Kubra Sen Pavel Gulati amasung Pravesh Rana makoi sing asini ngasigi film asi mayamna suggest tawbirakpa film amani masigi damaktasu channel asigi maikaidagi hainingai leitana thagatchaba phongdoksari matung tarakpadasu channel asibu nungsibiduna support tawbiyu haijari adudi mayam film asigi warida amuk laksarage masida soikiba lankiba madi siltanantaba yaukiba matamda pumnamakna ngakpiyu haijari film ase horakpada Devana magi bullet adu thoduna lambi da lai aduga Farhan da call tawduna hai case adu solve oi mihatpadu masakhangai asumna haiduna wari saringai da khanghoduna Deva accident tawduna makok adu sathina soklami ambulance tawduna Deva bu hospital da puraki Deva hospital da laikan aduna leiringai da Farhan su hospital da lagami Farhan asi police officer amani maki ranking na DCP ni ngaiak leiraga Deva gyan lai Farhan na changlatuna Deva unabadadi Deva si hana thokiba thodok khudingmak kaukhiramle Deva na Farhan bu masak khanglamde aduga masamaksu kanano haibadu khangkhidre maram asidagi Farhan Devagi doctor adudu wafum asi kana amata da khangandana bahairami Devagi accident aduda Deva si memory loss oikibani Farhan Deva bu magi gari da tonghanduna case adugi matang da wari saduna ningsingnaba kanna honai adubu Devadi gari amata ningsingba ngamkhidre maram asidagi Farhan mahak asi kanano haiba adu takpo oina wari liba horki wari asi tha khargi mamang du ulai Deva police inspector amani mahak police oirbasu civil dress setuna ayamba matamda lai Deva si yamna sauganba amasung yamna sathibu officer amasu oi mahak churup yamna thai pummak asi oirbasu Deva yamna pukchel chawwa chumna chatpa misak amoi Deva gi mache Alka kobi amalai Alka na Farhan ga luhonglami parmasidagi Deva ga Farhan ga masel mabai oirami Farhan gi luhongbada Deva na yamna harawna dance tawi luhongbagi function asida ayamba police sing pulami Devan constable amada Prabhat Yadav ki matang da hangduna wari sarami function asida Diya sulai Devan Diyabo ahanba ubadagi ngaurami Diya asi Devan wari saramba constable adugi machanupi ni maram asidagi Devan Diya gasu ngaihak wari sanaduna sakhangnarami mathang sinda Rohan constable kharga lambida gari sing checking tawduna lai makoin checking tawduna leiringai da upte ko bo politics ki miyoi amalai aduga Rohan da karemna duna noklami aduga hari nang na gari si sek yamna tawning labadi yumda lao aduga gari si purga chakko asumna hairam laga magi gari sing adu amata check tawhandana mafam adudagi chakki thodok asi Deva su laktuna nakal dagi pumna magyenglami Devana Rohan gi manakta laktuna unarami Rohan amasung Deva asi yamna luna tinaba mamanaba amani Devana Rohan bo magi bullet adu tawhanduna wari sanaduna asumlai ngayak wari sanaduna lakpada aptegi mayum adu yori Devana Rohan da nang chango adu soloruga gari adu check tawna puro asumna haiduna changhalami Rohan so adu lobani haina changbadadi aptegi miyoi amana fuduna tanthoraki madu khangbadagi Devana yum adu da changlatuna Rohan da khut tharakiba misak adu thiduna miyoi kaya fudarami aptegi nupi Sunita gi birthday party tawduna leirami tanjasida Devana changduna mi yamna usitaba apteda ki halami aduga soloduna gari adu thoduna laki thodok asigidamak mathangi numita aptena pau asi minister yohanduna police station da lai adubo mafam asigi DCP Farhan oibana Deva da action amata lawramde wa khara hairga losili mathangi sinda pau cheda Deva asi police la natragana mafia ra haina print tawduna thadoraki maram asidagi Devana mai hong sauraduna printing office adu da chatuna officer adu phuge tawbada Diyan tungdagi laktuna content adu aina print tawbani haina hari wasitaraga Devana Diya da hari nang naigi maramda phattaba iningba pumnamak iyo adubo Farhan gi maramda ibadi yaroi mahak adu yamna faba mathau masakhangbu police amani asumna hairam laga laki mathangi sinda police singna
Prabhat Yadav ki location da koisilami adubo Prabhat Yadav na han plan tawduna bomb fitting tawrambana mafam adu yamna sathina pokhairami maram asidagi police kaya asokapan nangki aduga police ani na siki sokliba police singa aduda Dia gi mapa su yaurami doctor na Dia gi mapa adu amuk hana chatpa ngamlaroi haina hairaki maram asidagi Dia yamna nungairamdi Mathangi sinda Rohan gi mayumda Rohan ga Deva ga nungai tana wari sanadun leiringaida Rohan gi mapa laktuna Rohan da sauna hari nang sunong madi soiroi Deva ga pulabadi aduna Deva dagi lapna leyo asumna Rohan gi mapa na Deva gi maramda hairamba asida Deva kari amata khumlamde Rohan gi mapa na Rohan busu police am oibigi respect amata tawbiramde Mathangi sinda police singna Prabhat Yadav ki laifam khanglaktuna mafam aduda lai police singa duna drone thagatuna Prabhat Yadav pu yenglami drone paiba adu Prabhat Yadav na uraktuna magi nongmai aduna drone adu kapthai maram asidagi police aduna Prabhat Yadav pu phana na bahaiduna chenarami mafam asida leiriba nupi angang pumnamak adu Prabhat Yadav ki mi singorami makoina police aduda yomsinduna attack tawi khudong chaba silawduna Prabhat Yadav na bom pokhai halamlaga leithoktuna chali Rohan na Prabhat Yadav adu ubada matungda tanai adubo Prabhat Yadav na lumduna leiramlaga Rohan bu phurami adugo nongmai na kaptuna hat ki tawi tanjasi Deva laktuna Prabhat Yadav ki makokta nongmai na kablaktuna hatui Deva na Prabhat Yadav hatpagi credit asi Rohan da pi maramdi Rohan na award asi phanglabadi mapa na Rohan gi respect soidana tawgani khanduna mathangi sinda party ama tawrami party asida Rohan na maga nungsinabi Nehabu luhong na bahaiduna propose tawrami Nehasu yamna harauna Rohan gi propose adu accept tawi Mathangi numita function nama tawduna Rohan da award pin na basilami Rohan na award adu lawna na bahaiduna stage adu da karaktuna speech kara piba horakpaga khanghaudana sniper na Rohan gi thabak ta kablakpadagi Rohan mafam adu da haithaduna khudakta siki Rohan asi kanana karigidamak halibano haiba adudi kana amatana khanglamdi case asi Deva na pai matang sida Farana Deva du wadi liba adu loisinduna hari case adu nangna solve tawre haina aingonda hairakhrabani Devadi magi accident aduda pumnamak adu kauthokibana kari amata upai leramdi accident aduda Devagi phone adu yakhidre maramasina Farana atopa phone ma piduna magi phone adu yadri fawba season no hain hairami Farana case adu mari leinaba footage video yawa pen drive amasu Devada pirami Devana mayumda laktuna pen drive adu check tawi pen drive asida Rohan gi award lobagi function adu uttuna makha wari ulai numit asida miyoi kaya tilli Rohan na stage adu kakatuna space piba horakpada khanghaudana sniper gi bullet aduna pali thawdo usi uraga Devana Rohan gi manakta chensili aduga amuk reporter amagi camera lawduna awangba building amada yengi Devana yengba sida shooter adu building dagi yamna thuna kumthabu oi Devana police team aduga loinana building adugi manakta laktuna shooter adu koithi thi adubo phanglamdi shooter aduna karigumba likhun amata thamlamdi Mathangi sinda Rohan gi aroiba mathau mangam pangthoklami Devana Faranda Rohan gi case asi aina paigani atopa mi amata thajade hain harami maram asidagi Farana Rohan gi case adu Devada sinakibani Devana magi team ga loina duna building adu da laklaga investigation tawi adubo shooter aduna khudam amata thamlamdabana maram oiraga building asidagi karigumba likhun amata fangba ngamlamdi Devana camera da ukiba shooter adugi sketch yegalami asumna sketch mayam adudagi manba miyoi ama khandoktuna thirami mathangi sinda Prabhat Yadav ki miyoi ama shooter adugi maramda hangnan ba haiduna fablai miyoi sigi maming Banti kawi Devana laktuna Banti hariba miyoi asi lambi da fana na batawi Banti na mafum adudagi chalaktuna magi area da lolami Devana Banti ki khongul liraktuna area aduda amuk laktuna Banti bu phaduna puthoraki Devana Banti da wahang sathaba matamda kari amata haidorakide tanja sida case asigi mari leinaba likhul ama khanglaktuna Banti bu thadok lamlaga atopa mafam amada amuk lai mafam asida ahal oirbi nupi amana Rohan hatkiba numit aduda mana leiriba building asigi makhada asangba machugi XUV car ama laktuna khamlami haina Devada tami ahal oirbi nupi asina hariba mafam asida gari parking tawbagi ayaba leite aduga numit aduda parking tawriba adu karigumba thodok ama yaurambani haina su Devada pau tamlai adubo mafam asidagi Rohan gi case adugi proof oiba yaba likhul amata fangba ngamlamdi pathangi sinda Rohan gi girlfriend aduna Devada phone tawrtuna Rohan gi matang da maru oiba wari sanasi haina thengnana basilami
mamangda ahal oiriba nupi aduna asangba machugi XUV car ama hairakpa adu police singna thibada aptegi su asangba machugi XUV car ama leiramba aduda chingnaduna aptegi campaign amada Deva laktuna aptegi space marakta thatuna warning pirami maram sidgi farana Devada yamna saurami aduga hari nangna sukuiba case adugi maramda karigumba likhul amada khangba ngamtre madugi mahuta nangi mathong hoktaba thabak kayana department asida ikaibisu nanghale asumna farana Devada saurbi matungda Devana karigumba thabak ama chatluraga halakpada accident adu thokibani wari asigi matungda farana Devaga unaduna case adu nangna solve tawduna mihat padu masak maming nangna khangle haina aingonda call tawduna hairakhrabani aduga amana department asina nangi maramda asengba wari asi khangdribani kana amatada khanghangano haina farana Devada hairami Devana Faran gi gari dagi kumthaduna lakpada gunda singna Devada khanghoduna attack tawraki adubo Devana gunda sing adu pumnamak yamna sathina phudatlami mathangi numita Devana magi doctor gi manakta chatuna magi mangkhriba memory asi kayam kuina leiraga recover tawrkani haina hangbada doctor aduna haiba ngamde numit mangani dasu recover tawba yawi aduga matam yamna sangna leibasu yawi haina haraki Devana magi department aduda uniform setuna awonba sakfam amada lai Devagi awonbadu urga mayam pumnamak yamna ngaknarami department asida Rohangi misi asigi matangda officer sing famdun wari sanarami numit adugi footage ta Prabhat Yadav ki miyoi Banti su yaurami adubo makoina Banti di faba ngamdana lerami matangi sinda Devana magi phone semfam adu thidun lai aduga phone adu lawi phone asidagi maga diyaga luhongani haiba adu Devana khanglami diyasu atopa lamda chalruba matungda halaktuna Devaga unaba laglami asumna makoi ani unaduna wari sanarami Devana nongma higok machugi gari amu urami gari adu light ki makhada asangbu machu oina amu urami thodok asidagi Devana wakhal malaktuna hana unakhiba ahal oibe nupi adugi manakta lakhi aduga gari adu light makhada khamhanduna hangbadadi Devana khalamba aduma oirami haibadi light makhada higok machugi car adu asangbu machu oina ahal oibe nupi asina ubani haina hana makoina asangbu machugi gari thirakpa adu pumnamak aremba tarami Devagi memory loss oikiba asi Faran amasung Devagi atopada department gi miyoi amatar khangba ngamdri Devada anoba likhul ama lakpadagi magi teamga loinaduna Mandar kauba miyoi ama fabalai makoina mafum adu question duna Mandar amasung mahaki kangbu kharga farami thodok asida Mandar nongmina panbadagi ICU da leiki Rohan leikidaba chahi ama faraktuna Rohan gi thauni thorum ama pangthoklami thorum asida Rohan gi girlfriend su lai Devana mafam amada tholaktuna leiringida Rohan gi girlfriend adusu Devagi manakta laktuna hari Deva nahakpu haningai leitana thagali numit adugi ahingi thodok adugi matangda nangna kana amatada haidoktana Rohan gi ijat kanbire thank you Deva wai asitabada Devadi yamna ngaklami maramdi memory loss oikibana kari amata ningsingba ngamdabana Devana Rohan gi girlfriend Neha gi wa adu khangdoknana bahaiduna hotel amadu unarami aduga Neha gi phone adu munduna video ama yengi hariba video asida Rohanna hayengdi award function lay haiba numit asida Neha ga video call da wari sanarami Neha na video call adu memory oinana bahaiduna record tawramki Neha na Rohan asi ubada yamna wakhal nungaitana urami madugi maram hangbada Rohanna thabaki mathakara sabani karisu tawde haina harami Neha na amuk hayeng function da space pibagi practice oina hauzik space adu piru haina haibadagi Rohan space adu piraki Deva si aigi angang uringai gi yamna nungsibu marupni mahakna thabak tawbagi niyam kairabasu aranba thabakti tawde mahak yamna achumba chatpa officer amani ngasigi award asisu mahaki award ni Prabhat Yadav adu aina hatpanate Devana hatpani Devanang stage ta karaktuna nangi award asi lawru law mayoi khudingmaki second chance leiri award asida nangi hakni space asi Devana taraga mamittagi mapi takhiba khangaude wari asi Neha amasung Devagi atopada kana amatada khangamde namit aduda Rohan space adu loidringaida sniper kablak khibana hairiba wari asi Devana mingonda haidoktana Rohan gi izat tawbi haiduna Neha na Devada thagatpa phongdokhibani matangi sinda Devana jail da top 1 da leba shooter ama lokthokanduna investigation kan tawrami shooter asina Rohan hatpa numit adugi video adu yenglaga hari mi hatpa duna Rohan asi hangna leptuna leiringaida hatriba sikarigino makha tarakpada mi hatpa aduna sniper kabla I haiba building aduda amuk chatuna yengsili matang asida shooter aduna sniper aim tawduna yenglaga hari mi hatpa aduna Rohan adubo mafam masidagi hatpa nati mafam masidagi aim lobu oiragadi Rohan the bullet palibadu oithokloi wahi asitaraga Devana hanglei
Karigumba nang na mihatpadu oiram labadi nang na sniper aim adu kadai dagi lawgani wahang asitaraga shooter asin kumlai karigumba ina mihatpadu oiram labadi mamangda leiriba building asidagi oina aim lawgani pakhum asitaraga hairiba atopa building adu da chattuna yengbadadi mihatpa aduna mafam asidagi timer haptuna phone da control tawtuna rohan bu hatpa oiramgani haina hairami mathangi sinda debabu rohan gi case asidagi lokthoknami maramdi asuk kuiraba matam asida karigumba likhol amata phangba ngamde haiduna aduga debagi tim aduna su deba si memory loss oikhre haiba su khangnaraki tanja sida constable amana debadu phone tawduna hari sir aikoina thinarba gari aduga manaba police station da matam kyadagi lerki adubu rohan sibagi thawdok adwaidagidi gari adu ukidre kanagumuna gari adu sijanaraga manghankiba mali sir pawadu taraga deba tumina lermi rohan gi case adu su atopa officer amada sinaki Devana Rohan ga mari lenba case file pumnamak puthokuna kupna yenglami mathangi sinda ICU da leikiba mandar adusu gyan tarakpadagi Devana laktuna Rohan gi mihat aduga mari leinana wahang hangbada mandarna Devada hari police department dagi bul ko bumisak ama arwan bada Prabhat Yadav ko mari leinaduna paw pumnamak pithok pisin tawna bani maramaduna police singna mabu faba ngamdana leirambani wari asi khanglaba matungda Devana Prabhat Yadav ki phone adu lawba forensic department da chalami mafam asidagi Devana khanglai madudi Yadav ki phone adu sim ama yaurami hariba sim adu Bihar dagi Rabilal kauba miyoi amagi ID na lawbani hariba Rabilal adudi sikhiba kuire sim asida bul haina number amakak save tawduna yaurami number asidagi aronba pawsing Prabhat Yadav na khangduna police ki makhutagi kayarak nathokpa ngamkibani haibado Devana phone adu ki call record sing puraktuna yamna kanna thidoklami aduga record file ama semlami mathangi numita file adu Devana puduna laglaga faranda pidun hari Rohan gi case adu solve tawrbani file sida record pumna maksu yawrbani file sigi aroibada ahangba page am yawri page adu nahakna melo mihat padu aina nangonda accident tawba numit adu da haikrabani asumna haiduna matang asida mamangda thokbe thodok ama ulai Prabhat Yadav harkraba matungda Rohan amasung Deva punduna wari sanarami Rohan Deva da hari Rabilal di sikiba kuire aduga magi simna husik fawba active lady si kamdongnano bul hari si nahak natra nang nai koi pumna makpu minamduna Prabhat Yadav ta paw pithok pisin tawba natra namit aduda nang su chenaragani kibadagi nang na Prabhat Yadav pu nongmina kaptuna harpani Rohan pumna makasi khanglaktuna Deva da yamna saurami Deva na Rohan da hari pumna mak oiduna su ai di nang heli maru hoi aina aranba thabak adu tawkre aina angang oiringida Diwali numit amada chak yamna lamlamni matam aduda yumda karimta lerimdi tanja aduda yum thangnabadagi athumba chanaba box ama thilaki aina puk lamanba aduda athumba sing adu loina chathoki numit adu aigi baba sumapuk yamna lamlami mahang athumba chananaba mina pirakpa adu aina lona chathokre khangbada babana ibo sathina phuduna aigi khong sisu thudeki numit aduda aina atekba khong aduga hospital chatki kana leijadraba aigi hospital bill adu Prabhat Yadav na pibirami matam adudagi hauna achum aran khangdana aina Prabhat Yadav ki thabak tawduna lakhibani wari pumnam usiliduna Devana Rohan da mohari aingonda ani suba chance amataga piyo pumnamak aina chumthoke matam asida Rohan na mai hauna sawbana Devagi wa adu tadana inthoklami aduga mayamda expose tawgani haina sohairami maram asidagi Devana plan tawduna magi asengba fataba wari adu Rohan na mayamda haidokhragani khanduna sniper set tawduna thamlamnaga function numit aduda Devana magi mobile control tawduna Rohan bu halami wari asigi matungda farana Deva dhari pumnamak asi laibak thibani nahak afabu officer amani nasana surrender tawdrinai amukta khanko Devana wari pumnamak khanglaba matung asida masa mathanta thamoi kaiduna maral yazaduna surrender tawri aroibada tha taruki matungda jail ama ulai jail asida gunda kharana fataba thabak tawbada officer amana thinglami madudu gunda singaduna police officer aduda onsindu phubirami tawdok asida Devasu jail asida leirambana gunda singadu yamna sathina phuduna police singadu bukanbirami asumna matang asida film asigi aroiba saruk oiki film asi mayamna khanbirakba film ni masigi damakta mayambo hainingai leitana thagatchaba phongdoksari mamangi video da haijakibagi matung ina mathangi video singdi romance film sing mathang kudol tamjarak lage mayamna pambiyo film leirabasu adumak suggest tawbiro soidana thagatnaba honajarake ngasigi di matang asida losinjarge mathangi video da amuk mayam punna thengnaminarasi